पाउसेदे युमफम ओइबा मरुओइबा पाउ खरा अपडेट तौजरे कांग्रेस ना सारंबा सिंह बीजेपी लेंगा ना थुगाइरक्लिबे सिदगी मियाम जेक्शन बियु इबोबे इंटरनेशनल कांग्रेस द पाक्संदा एनरोलमेंट तौबकी प्रोग्राम अमंगसी हाइरोक ब्लॉक कांग्रेस कमिटी ने सिंदुना हाइरोक तलेबा मोइरांगथेम इबोतोम्बी मेमोरियल कॉम्प्लेक्स ता पांगथोखरे ngasi ki thormatu to manipur ki election observer mp joyram ramesh aicc ki manipur in charge bhakta charandas clp ki leader okram ibobe cwc ki member gai khangam na singba sing charu ya ke thorong bari lena hana ki chief minister okram ibobe na hai hairo kendra sakhon na ba hana ki mla moirang them okendro ki matam da development ke pai khalam ke ma ki matam da hangduk lam banok pok seng mai police station ajinga si de leba gasi ki khwaide ki phaba police station waina mana pi khrabane Masih Narendra Modi amadi Manipur ki Chief Minister Biren Natragana Radeshyam na taubani haigadoribra. Okendro ki matamda Hairok Engineering College ambasaba hawurabadu BJP ki matam masida saribra sadribra khangdre. Hairok Kendra sariba thong singasi Congress ki matamda saramba ngaktane. BJP ki matamda Hairok ta sabani haina anoba thong amaka puthokpiyo. Congress ki matamda Hairok the District Hospital Command ab Community Health Center ambasaba hawuraba adubo. Madudagi hena faba sabagi mohta laying sang adu बुलडोजर से नरगा थुगाइख्रे मियामना थुगाइबगी मरम बीजेपी ता हंगबियो कांग्रेस ना तौरमसिंग असिदगी हेना तौरकद्रा हरगा कांग्रेस ना सारंबा थुगाइरक्लिबा से मियाम जेक्शन बियो ओइदबा गांगबा अमदि अरानबा तौबसिंग थकी मियाम जेक्शन बियो अतोप पाउ अमदना सेंटर रिकमेंडेशन थाननबा एसटीडीसी एमना डिमांड तौरकले तोंगी भिरोल गिदमक मितै मैतै बो एसटी लिस्ट चलहनबा मथौ ताई एसटीडीसीएम तोंग दहौरक्लिबा भिरोल सिंगिदमक अखोइगी लम Saktam loan legislative right na sing banghak to na thamlam bangam na bagi damak mitai po as the list salan bai base yamna mathau tai miyam ke apam bayek laga manipur lekha kim ke ki tawpham thokpa thabak tawbi na center hiram base kamari na recommendation thabiu hana sedum tribe demand committee manipur STDC M ke megati ki apel tawrakle ngasi impal gi DMC complex ta leiba ima khonthok khanpi sanglen da pangthok ki paw ki mifam amada STDC M ke general secretary Kaithil Lakpam Bhogendra Sinha hai Kumjali Singani kun ki December kuntarita BJP ki President Amit Shah pungkharagi hoina Manipur da laklam ke Madura Chief Secretary ki kuthang da mitai po ST list salan bagamari lainana memorandum ama pisin ke Madugi pakumoina sahi asigi August kuntarukta speed post ki kuthang da Home Department ke Secretary da Cherol ama tharakhe Cherol adu STDCM ki President so reference ke hoina tharakhe Cherol adu da tawpham thokpa state lenga da tawna bari direct taw tarakhe Cherol adu July thada lakpa Cherol le namitti yawrakhide Cherol asiga chap manada kumjali singani taraga hundoi gi me kongama panda lakre Cherol singa sida pallibadi mathau taba che sang luin state lenga na har recommend tawrakpa sangi hada lengakta harapane madugi tungda central government maitai state lista chalhanana ba thabak paikhat katabani airakhe Ado bajamna ngaklibadi sahi kya da huna committee asina midaibo ST list chalhadana patak sinuna laklibasi stena housing power recommendation amata thabi dana lairibasane Lengang Manipur miyam gi yanglaga mathau taba che chang loinara recommendation thabiu tumina laibigano miyam gi apa beglaga midaibo ST list chalhanbiu aikhoi su yellow mini constitutional safeguard mathau tai yellow mi midaibo ST list chalhanbaga Mari lena TV channel the discussion tawpa thengnai maduda intellectual singna phongdorpada ningai kaningai khara yawi sahi taret hena tandun laglo dimana si isu asiba kota romda posinduna ngangba yawi madu tawbi kano maduda isu asibo wada da khak koina miyam da landa uhonba yabagi mong da lei mahoina thawoina tawbo erum da busujai aduba yellow mi mitai asi estelist salalu haribasi India ki yellow mi amak wana constitution ki safeguard ngaklo uto pikadabani aina tan bane aihoina leiminariba amadi aihoi gi jumthang naba yellow mi sina fangliba chamana ba right adu aihoi chapiu ai bane STDCM ki marwaiba pandamdi midai bo yellow mini midai su ST list chalhan bham thoge midai su constitution ki safeguard tofam thoge aihona khundariba lamasi mapanda ki lakpa mitomna khundaba yadaba constitution ki ngaklo pikadabane midai bo ST list chalabadi midai na namna khundariba Mafam sinde parliamentary oigara assembly ki oigara ekoi ki constitution nasi reserve oigedori bani mitom na laglaga mihut oiba yaroi dori bani yellow mini haidul claim taroka constitution na haidoktana lairi aduba ST list mitai na chalabadi chap manaba platform da lakani amata oibagi wakhalon su lakani mitai na ST list chalabadi
tungda lakadoriba mirol kidammak akhoi lam saktam loan legislative raina chingbangak tona thamlamba ngamlamgani hana supong dokhe laigang wapus nya ngamkai makhana raba silamba thoklabade miyam go khongjang chathakani CPI sahi lising ani hianbagi puari lejaba Manipur kanglaipa ki ngamkai ngasi bak lejari bai khoige iram damasi abukhana makhana raba ngasi ki legak mapuk sina silamba thoklabade CPI na su miyam go luina hanbanai tona khongjang chathakani hana Manipur State Council MSC Communist Party of India CPI के शेरोल हायरे चेरोल से नहाई अधुंगई जानेरता इराबोट की पोंसी की तांग के अमुक्तंग धौना निसिंग बतंगाई फरक्ट्रे कुमजा लिसिंग अमगा साम पनिफुगनी पात मणिपुर मांगखरबा इरमदम ओइरम गदोरबनी अदुबो इराबोट अमसुंग मागी खोंगपुरोय कम्युनिस्ट सिंग अकनबा यौ चंगसिनदुन ngasi की लेंद्रबा ngamkhai asi kantuna thamli adupo handak amuk Myanmar lomda lamkhai bahan khraga iraiba ki manungda sambal khab ki thabak jangsilebasi CPI Manipur State Council na jaba ngamloi Mamang kisah ikhlas CPI ki tim sing matang cetuna maram cadana sambal khab ki thabakta CPI yauna atheng ba pekhe loinar kendra lekhak jauna parliament ki khudang da amadi serul oina takna duna lakle Manipur lengak amadi kendra ki home loisang na Manipur ge ngamkhai makhal loi ana thaja ba pikhra ga sina amuk kari ki thabak lona iramdam ge lam song na sambal khaba horam libano aina hangladuna lengak pairi bane misam yam khanglam loi haibadu ngasi di yaroi ngasi asi digital ki chuko arbani satellite ki mating na punaba ko bangam labani aire corona ki lanteng da awabler bajai adubul lan manung huran basang bai basi mausane maramadana Manipur ki subminister na athu bada sambal khari basi thingause aduga loinara tung koi pa Manipur ki ngamkhai ki wathok kasi loisin na bajana ba loisin bajana ba Manipur lekhan na hona ga bane international border ni aidana macet mang ki na Manipur ki ngamkhai tumsin ki ba tara bari ngasi ki lengak ta soidana tainara kani aire Manipur ki singmi manung anjin mafam singda leiba healthcare taraga mathoida solar power ki mating na mai fangan gre minister National Health Mission Manipur na ACLCO Foundation ko samna duna solar power ki mating na Manipur ke singki manung anjin mafam singda leiba healthcare center taraga mathoida mai fangan gre minister N Birena social media ki khudang da phongdo gre minister na hai solar power ki mating na mai fangan gre healthcare center singa sina kon ba mafam sing lei tongan ba community ki miyam amadi center singa sida ana lahing kamari leina thabak dawdun lei ba doctor nurse amadi mari leina ba staff sing da ana lahing ki lamda hena masak tok pa thabak paikat pangamle matam kaya ki mamang da healthcare center sing da mai phangdaba ki awaba chauna mayong naramba du aujikti ko khan pangamle aike solar power ki mating na mai phangan khraba sing ki mafam sing adu district hospital ukrol district hospital Susanpur CIC Kamjong PIC Kasom PIC Tamai PIC Jesami SWC Purum Tampak SWC Pearson Sonmon PIC Tausemamade PIC Oinamlong na singbani aire electric nithina phanglamdraba healthcare center da solar power ki matina mai phangalakpa asta community health center kamjongge medical officer oina thaupuriba yajo phi na phangdor khibada mamangai gi matamda center asida electric phangdabadage ana laying thabak tharumda torchlight amari mobile sinabadagi leramba kudong chana pagaya dunga side electric ki kudong jaba leirabana spotlight sinaduna laying bangamle primary health center oinamlong medical officer Dr. Kovina phangdo kibada oinamlong PSS da mamang da electric ki kudong chana leibana concentrator leirabasu sinaba yaramdaba ado housing di mai phangna sinaba ngamle aike Jesame PSC da duty tariba nursing da phangdo kibada mamang da center asida mai laktabagi ana laying taunaraba petrol Diesel laiduna generator singki auba makol marakta ana laying thabak chatharam bathengna ki bakudong chadaba awaba kya ado ngasidi leitre aike atopa editorial ki kalam amada Bharat Lalul Kaithel Manipur ningkha tamna palamba Manipur ngasidi Bharat tinduna Bharat ki mapung pharaba state ama haibadu oire maduna asoba samu amagi mathonda kakseng amana naptuna leirubage maina samu adun leng otpa chatpa khudingda yauba adugumna Manipur so Bharat thorakpa thodok wathok kya da yauduna leire aduna lebak phaba amadi phataba haikatra Manipur asi Bharat ki asoba laron pham Kaithel capital market matam chupaki thamna da honare hiramasi ki matang tane ekoi gi lekhak loising amadi marai pak Manipur bo nongsi sing ngasi phaba kari gamba amata khanadana tupinda laisilabasi yamna lale Bharat ki Lalul Kaithel oirbana Manipur yamna hingbada no bagi tangai fadana sangdaba yatra pa polam seng ado India ki mapung lamdam singda ki pusilak trabadi ekoi hingba kamdaba ki film da leire kodam haibabu Kaithel thingjen ki bada dukan thong kuire lon ki bada pochai leiba phangda duna siba ko Manipur ge Kaithel da Bharat ki pochai sing pusilak pa lep khiba matam dai khoi siba tare
Masigi saina saitheng phangba gi mayek siengba khudum haibu bharat ka phauna riba National Highway 37 amadi 2 ani asin numit tharani kunidang economic blockade tawkibada Manipur miyamna awaba kaya mayunake matamadura siningdaba Manipur gi miyamna Bharat Sarkar gi minungsi khawrang nangai ke economic blockade tawriba highway anibak hangtokpiduna potse posin biragu abi kholangna pumning nalke Asun Bharat ki lalul kaithil oiriba Manipur asi wahange nuwahange abadu Bharat Sarkar gi kuta laire economic blockade tawriba highway anibak hangtokpiduna potse posin biragu haibagi kholangna pumning ninki asuna Bharat ki lalul kaithil oiriba Manipur asi wahange nuwahange abadu Bharat Sarkar gi kuta laire adobo nainaba jabadi mataw hosuna aikoi kyam kuina asu tonba punsi mahinga badi hingduna laiki ga take aibasne Manipur pothok chathok puthokna ba makhal bakha kya ge kal karkhana kya lingkhat pham thok tabra sufam nampham khangda dun leiriba aikoi gi sinmi sing thabak sufam pibi ga dabane makhal makha kya ge habadi tongan tongan bahiram kya da khud saning thin hairaba mioi sing bajok khat pi ga dabane ahang balabuk lamang sing da kumbi kalet naidana pothok pothok tuna sinjak tami pan tang dana bahuna ga dabane masada aikoi gi social scientist tongan tongan ba scientist sing academician educationist sing engineer sing gi pangthok pam thok mathau sing adu bapung phana pangthok pangamnana ba aikoi gi sarkar hona bi pham thoktra makoi punama maming tagi oina asum thambir kan biram da thabak tawdun lehalabade aikoi ge mangjaba natra asum lamda masigi mioi sing bu jokhat pitana asum thambirabade madau garam na Manipur na sokhat pagi kairak ta kakhat pangam gare isagi engkhol isana ngak sedraba isana kuijaba ngamdrabade aikoi lekha tarak patabani haujik Manipur miam da jai taduna pangthale basi kanano aikoi ge lengak loising buna maramda gi wakal kaukthok antuna hange laidibi gumna sanari basi to khantuna masagi mathauna Mapanggal amadi maruk sina maraibak Manipur ngak sana pahona bagi matam jawudri bara maduna tana sarangda thamba sagum mina chakthak khullaga chaba phangba hondraga na puk paidun khangba ponchigum asum laiga dawri bara aikoi gisu chakthok puthokna na pa labuk laijai haiba kawpam thokte mi oina polaga set pachaba phawbuda mipan tangdun leiraba isagi kaithel iramdam gi pothok sing jonjaba ngamdana miramdagi pusilakpa polam sing ngaktana jolhanba amasong aikhoina leiba haibasi ikainingai ni maramatuna Manipur ge kaithul da aikoi ki pothok na mapung ena jonba ngamna ba hona patana tana malem ge kaithil sing da su thadok pa ngamna ba hona rasi hira masda aikoi ki lekha kloi sing na poring changpham thogi habisi kawbi pham thokte maduna trabati Manipur asi bhar ki asob lalul kaithil oiduna sum lairagane adoga aikoi na matam pumbagi oina mimana na ingba amade hawgod kangkat ngamdana adumak mipal tangduna sota duna lairagane habisi kangpham thoge atoba pau amadana India ki mayukta proxy war chatharpa gi damak Pakistan ba defense minister Rajnath na chaigre Defense Minister Rajnath Singh na nomaisin bita India gi khutta lanani maithi khra patung da Pakistan na proxy war chatha ba horakre amasung terrorism na makoi gi state policy gi marwai pa masa ko rakre aigre Defense Service Staff College Wellington gi faculty amasung mahiroi sing da nomaisin bita wanga ba defense minister na aige lal ani maithi khra patung da aikoi gi jumlo na palebak sing da gi ama Pakistan proxy war sa thaba hora krem sung terrorism na makoi gi state policy gi marwai ba sarukama oirakre leba kaduna lalog basin da kosu khulai sing mathau ta basan pam sing amasung training biduna India da pandam thamba horakre aduba ikoi gi ngamkhai sing da sing na bakya leiduna su India gi national security da kaidang wada sokaloi abasi ikoi gi lebak miyam da ngasi chapchana thaje hena Rajnath Singh na aige India na lebak asigi masagi lam khakta da terrorism loisan bata natana karigumba mathau tarak labadi makoi kilam adutu su counter terrorism operations sing chathabada nasung de haiba thajabasi hene hene kankalakle aikoi le bakta pandam thamla khiba jumlo naba Pakistan ba maithi ba piki arm force sing da aikoina ayakna selu tawba pami haina bangna haike karigumba sisbayar India amasuk Pakistan gi barakta amma ngasi mai pang batar bade madoi khoi gi pangal la pasuk linjal gi maram dagade Lesingani taraga taruk tangang phai kwang lana sataki ba attack singa duna ikoi bo tabak changsin apagi wakal purakre madugi wakal adu lesingani taraga mapanda balakot air strike atuna amuke hena kanka ankre ana mangna makatana aige safe zone semna ba UN da taksin kre mi lakthok na bagi tabak sik ngak thok na ba Afghan konung Kabul da safe zone ama semna na bagi tabak lokhan na ba France amasung Britain na ningthau ka mita United Nations da taksin lagani ana France ki president Emmanuel Macron na phangdokre Masih jamna maru oi emergency ama tholak pada masina United Nations ki damak thabak tawna na bagi kanglo nama pigine aina chaul ki journal du demand che da phongkiba warol amada Macron na aige punamaki mathak da asigumba safe zone ama international community bo Afghanistan da haujik lengak sakti pairabat Taliban ki mathak da safu pidona thambai hangani aina France lusing pa dona makata ke
Afghanistan की फिल्म खननबा UN Security Council Permanent Member manga France, Britain, US, Russia amasung China na ningthaukaban bitta unagane. Mi hondokpagi thabuk makha chatapa yahangadaba Kabulda UN ki makha safe zone amagi masak lepnanaba draft resolution ama puthoknabagi khudongchaba adu Paris amasung London da lawgani haina France ki President Macron haige. Anauba attacks in ki warning barakta Kabul airport manaki jumda racket attack tawkre. Afghan konung Kabul ki international airport mapanda miam paidun lainga sagul chenabita miwi chamhena sikeba suicide bomb attack adu ki matung US President Joe Biden na Maki military commander singi pau paladuna mathang pungkun barita ki kontraga taruk pau ki manung da atopa attack amaga satharpa yabagi akiba leire hairaduna piam airport adu kudak ta thadorak naba Avil tauki bagi pungkara ki tungda ngasi namai sing nebit airport adu ki nakta leiba chuma mada US na rocket attack ama sathakre Sayulan iki mamangda Taliban Afghanistan ki legak paisin ki mamadung tagi lepak asigede lepak asida ki US na lusing laga bilok to pagi kutangda mioi lak amaga lising taraga mari rum puthok lakre Sagol sen namit ki IS ki Afghanistan Pakistan chapter chathapa suicide attack adugi laman khumgani hana Joe Biden sakhiba kan bawaso kadugi matung ngarang thang sinumit US military na drone attack am chathatuna arba group adugi awang ba thaki target hani hatkre Nongbok thang Afghanistan da sathakiba drone attack adu ta jihadist group adugi logistic experts sing oibi high profile target ani hatkre amasong atopa mas hokre ana Pentagon na aihe attack adu da misam sing amada sokide aina Washington da pangthokpa paugi mifam amada US ke Major General Harold Taylor na aihe Panzer da Taliban forcing chanchin kre habdu resistant forcing ya khidre report Panzer province da tongan ba mai kai kya da ki makoi ke forcing chanchin kre aba Taliban ge wafabadu province adu ki resistant forcing na thangjan meta ya khidre Panzer da Taliban kumang chawselakle habdu Ahmad Masud Chogot pasina kaktat kre amasung kana gumba amadu province adu gi mnung da changchelak pa laikide aikre aina telu tolo news ki pawasin aire Panzer da kuthokna bada thokna ba laikide amasung province adu gi mnung da kana amata changlakide aina resistant front delegation ge Magok Muhammad Almaz Zahid na aike masigi mamangda Taliban na makoi ki forcing province adu da changchin kre aike bane Kuthong na bagi thagdok thokide adu Islamic Emirate of Afghanistan ki baza edit na karikamba ating ba amata mayuk na tanamai kai adigi changchin kre Islamic Emirate force na tongan togan mamai kai singdagi Panzer da changkre aina Taliban ge Cultural Commission ki member am wariba Anna Mullah Saman Gani na aike aina tolo news na aike Maming jalab Afghan Commander Ahmad Shah Masud ki masanopa amasung Taliban ge mayuk terroristan adu ki lusing basing himanungdagi ambu wariba Ahmad Masud amasung Hanagi Afghan government ki first Vice President Amrullah Saleh na Taliban da singnaba amatamna na bahonare Panzer ki fighter sing asina matam sangna dagi rok oina tawba chingdon adu ki maton dagi makhada Aro Valley adu da heavy machine gun captain region adu Taliban lalo busin da kudum changada badagi thinglakle Hariba fighter sing asi Taliban da Kabul pasin kraba matung da lehuri ba khwaidigi kanba force oiba National Resistance Front NRF tagine Hariba Valley adu Afghanistan ki konung Kabul ki awang da mal marfudra rom lapada Hindu Kush Mountain singi manung thalai bane Maragasi da US na suicide bomber amada drone attack tawkre Kabul International Airport da akiba pirakpo eramba yaba gari amaki mathakta United States na drone attack ama sathakre gari adu lamdam adugi Islamic State kamari lainaba oigani haina American military officials amana nomajin pita phangdokre Hamid Karzai International Airport da satharkpa yaba ISIS ke akiba amalotoktan US military force ngasi Kabul da Gari itu ki mathakta masa ngak tokna ba ki mi yaudaba over the horizon air strike ama sathakre aina US Central Command ki wangaloi Bill Urban aike Gari itu ki tongana mathang pokhai rakiba sing aduna explosive material myam ama yawagi khudam phangke aire Arobe the content sing asigi marwai ba pau khara asiba pau damjariba Maripa local news YouTube channel amadi Facebook page asidagi yangbiri ba punama pathaga jari channel asina thomda kanarabadi Subscribe to video na subscribe to video malwina na like and share to suka obli kana pramak o amaka na thagazari